Lakhipur Online Puthokjaba February ki tang kunmathoi Thangje numit ki Khomjinba Pao tabirase. Ahanbada maruoiba pao Kasar binakandigi yaifatombi yauba Bharat ki timna taruk suba South Asia Sepak Takraw Championship ta chauna mai paklakle. Naharol Khorirol Silup Assam Lakhipur lingkhat ki bagi nipumapan suba ningsing kumon thoram chinglemna pangthokre. SSLC amadi higher secondary porikha loidiba phawbadi Assam gi maitei kunggang singda thabal chongbidanaba amsuna appeal tawrakle. Karnataka gi Taj Medicary da duty manager oiribi Taurem Rebitapo YMCA gi miut kangbuna ikai khumna khre amasung Jiribamda community mobilization and media activities ki matangda nongmagi oibe training pangthokre. Haujik mapung oiba pau tabirase. Sri Lanka ki Colombo da pangthokiba taruk suba South Asia Sepak Takraw Championship ta Kasar binakandigi yaifatombi yauba Bharat ki timna makok thongna mai paklakre. February ki tang 3 tagi tara phawba St Joseph College Sports Complex da South Asian Sepak Takraw Federation Sri Lanka pangthokiba championship asida Bharat na punna gold medal manga amadi silver medal ama lawrakre. Team event, regu event amadi quad event ta Bharat ki sanaroi singna masak thongna sanakhi. Nupa macha ki kanglupta Bharat na gold medal ahum phangki aduga nupi ki kanglupta na gold medal ani amadi silver medal ama phangki. Mai paklaba Bharat ki team da Kasar jila ki sanaroi CH Jaifatombi Devi saruk yakhi aduga coach oina Hailakandi jila tagi Thangjam Ongbi Bidumukhi amadi Thangjam Munindrana referee ki thodang lobiduna tournament asida Assam ki mingchat purakhi. Panbayai Chakpram Yaifatombi Kasar Lakhipur Ko district ki manung chanbada Binakandi part 1 dagi Chakpram Jitendra amadi Chakpram Ongbi Hemorani ki machanupini. Yaifatombi nangarang thunglabada Binakandi amadi lamdamasi ki miyoi kayana Fuller toldagi mahagi pognapam Binakandi part 1 phawba dhun bel yaiduna harauti amna okhi. Yaifatombi na ngasi phawbada punnan international thakta gold medal ani silver medal ama aduga national gi thakta gold medal ahum amadi bronze nipan lobangamki. Mahakpu taramna okpa duda Binakandi youth club ki member sing Maira Paimbi gi ima sing Panthoibi self help group ki member sing su saruk yakhi loinana Ingudam Kanta senior citizen Thaudam Rajendra coach Bitchandra Ward member Thaudam Gaurahari Ghurni Singh amadi Binakandi Youth Club ki president Ingudam Nilbir amadi atei miyoi kaya su saruk yakhi. Ay ming Chakpram Yaifatombi ay papagi ming na Chakpram Jitendra Singha mamagi ming na Chakpram Ongbi Hemorani Devi ay Sri Lanka da ay ahamba international ama chacharubani South Asia Sepak Takraw Championship ay na huji gold ani ama di silver ama purakpase Nepal ga final sanarba matungda purak gujarakpani. Gold ani je Nepal ga final sanaba team amadi kanregu da gold lawrakpa be silver na quadrant da lawrakpa ayo mayam da sumaina ko pira bode ayam harawi puning si am nusi poi mathang da su amu hena mai pakpa oiba ngamjage Naharol Khorirol Silup Assam Lakhipur lingkhat ki bagi chahi nipumapan suba ningsing komon thoram ngarang February ki tang kun irai nimita Silup ki sanglen da chinglemna pangthokre. Silup ki president Thokjom Bishanath na miphamma poidana pangthokiba thoram gi hodokpagi thoramda Wangkhem Sarachandra na mithunglen oina saruk yakhi aduga Ingudam Binod amasung Ngangom Basanta Kumar na ikai kamnajaba mithung aduga Kangabam Santi Kumar na akanaba mithung oina saruk yakhi. Thorom gi mithunglen Wangkhem Sarachandra na maira chokotuna thoromada hodok pikhi. Silup asibu lingkhatbada achobu thodang lobiramba laioi kraba founder member sing amasung aiba ibi sing gi thawaina lairamlenda ingna chikna leirunaba saruk yakiba miyamna minute ama tuminna leituna ishwar da thawni jakhi. Masigi tungda Silup ki general secretary Wahengbam Binoy Kumar na miyambu taramna okpagloinana wahodok pikhi.
थौरम की मखा चथरक पोइना सरुक याखिबा खनबा मिथुंग इकाई खमनसम मिथुंग अमसुंग मिथुंग लेना मरोइबा वाफम कया फोंदोखि थौरम की अनिसुब सेशन की पोंगबा मिफमदा सिलुप की प्रेसिडेंट थोकचोम बिशराना मिफम पोइखि अखनबा वांगांगलोइ ओइना सरुक याखिबा वांगखेम शरदचंद्रना सिलुप अमसुंग खोरिरोल चेफोंगी चही निपुमापन की खोंगसेट अमसुंग ngasi haiba iramasida wangangkhi 1978 अवी खोरिरोल चेफोंगसे आई निंगसंबदा 78 नत्रगा 79 बिगिनिंग ओइगद्रा अनिसिगी मरक्तनी खोरिरोल चेफोंगसी ओफोंगबा ओबसी अदुदा आइबु एडिटर ओइना थोगांगसिनि अदुना 78 79 दगी फोंगपसिना all through कनोसी सही निपानी इन continuously खोरिरोल की एडिटर ओइना बुजरबसी हौजिक चथरिबा SSLC अमदि हायर सेकेंडरी परीक्षा सिना लोइद्रिबा फावबदी आसाम की तोंगान तोंगान मफमदा लेरिबा मेतै खुंगंग सिंगदा थाबल चोंगबा असि पांगथोकपिगनु हाइना ऑल आसाम मणिपुरी स्टूडेंट्स यूनियन आमसु सेंट्रल कमिटीना लेबाक मियामदा अपील तौरकले मैरा पाइबी इमा सिंह लमदमसिगी ओजा सिंह थाबल चोंगबा सिनलांगलिबा क्लब सिंह अमदि पाखंग लैसाबी खुदिंगमकना अइखोइगी तुंगी युम्बिरल ओइरकदौरिबा माहिरोइ खुनाय सिगिदमक खनबिदुना थाबल चोंगबा सि मतम खरगी ओइना यैथोकपिननबा आमसुगी जनरल सेक्रेटरी मुतुम थोइबना थादोरक पचेरोल असिदा फोंदोरकले फेब्रुआरी की 10 दगिना मार्च की 13 फाव चथकदबा परीक्षा सिंह असिना लोइख्रबा मतुंग मयाम पुना थाबल चोंगमिनसी हाइना चेरोल असिदा मखा तारकले कर्नाटका की ममिंग लेरबा 5-star होटल ताज मेडिकेरी रिजोर्ट एंड स्पादा ड्यूटी मैनेजर ओइना थौपुरीबी तावरेम रेबितादा महाकी थोइदोक हेंदोकपा परफॉर्मेंस सिंगिदमक चाउथोक सेनिंगाई ओरबा एग्जीक्यूटिव वाइस प्रेसिडेंट्स क्लब की मनुंग चन्ना सर्टिफिकेट एक्सेलेंस पिदुना इकाई खुमनकिबा तुबो हरावबा फोंदोकोइना यंग मणिपुरी काउंसिल असम YMCA की म्यूट कांगबुना हौखिबा फेब्रुआरी की 13 दा सिलचरदा फी थोनबिदुना इकाई खुमना बोटख्रे थौरमदा असम यूनिवर्सिटी की प्रोफेसर YMCA के सेंट्रल कमिटी के एडवाइजर डॉक्टर खुमुजम धीरेन YMCA के एडवाइजर एन धीरेन YMCA के एडवाइजर करुणामूर्ति मिश्रा YMCA के जनरल सेक्रेटरी रोशन इरोम फाइनेंस सेक्रेटरी खेत्रिमेम इंद्र कुमार पब्लिसिटी सेक्रेटरी विक्रम लुआंग अमदी अतै मेंबर सिंग लोइनना अहोंग सांगबम प्रेमोदा उसम लखीमुनि न चिंग मियोय सिंग सरुक जाखी पनबयाय तावरेम रेबिता कासार सोनाई चांदपुर की तावरेम हेरा बाबू अमसुंग तावरेम ओंबी चंद्रापल्ली की मचानुपिनी I'm proud of myself, and of course it's because मेरे parents की वजह से भी मैं यहाँ पे खड़ी हूँ. The journey has not been easy. ये journey से easy हो रखते हैं. ना सी industry दा थबक तौबसे it's been. Barak Tampak ta ihan hanba oina hotel management da bachelor program haure. Course asi graduation ga equivalent ni. Course asi tamlaba matung da ishana ishabu thabak pijaba ngamali amasung maming leiba hotel sing da job tobagi khudum chamba lehali. Any stream da 12 pass torba miyoi singna course asi tambiba yagani. Hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani. University Grants Commission na recognize toraba Lingayas Vidyapit University na mai paklaba singda certificate pibigani. Certificate asi sarkar ki thabak amadi awang bathaki emvok amuk makha tamhanbagi damak Bharat apumbada valid oigani. January 2026 session ki damak admission haujare. University asi ki authorized study center oriba Elite Institute of Hotel Management Ranibari Ambikapatti opposite Ramanoj College Sochada Dingshin. Akupa marol ki damakta mobile number 8822890441 da pau phawir Institute asigi Mahiroi Singna Salchagi Maming Leraba Hotel Sagarika Regency da practical training pigani. Masiki damakta Sagarika Regency amasung Lingayas Vidyapit University ga MOU sign tawkhare. समग्र शिक्षा मणिपुरना स्पॉन्सर तौरगा जनरल एजुकेशन ऑफिसर JDO DPO जिरिबाम सिंधुना कम्युनिटी मोबिलाइजेशन एंड मीडिया एक्टिविटीज हाइबा हिरमदा नोंमगी ओइबा ट्रेनिंग प्रोग्राम अमा फेब्रुआरी की 18 दा बाबूपरादा लेबा
PWD Guest House की conference hall da mapung phana pangthokre thorom asida government amadi sarkarna sentang piriba school singi principal sing headmaster headmistress amadi SMC convener sing saruk yakhi thorom asigi dais tafam kiba journal education officer JDO Jiribam thaudam amurasi chanu MES DIL Rosen Maite amadi retired M Ibochoba Singhana wangang khi wangang loi singna wangang khrapa matungda wahang pawangi thoram su pangthokhi maruina school singi SMC na thabak phajana tawduna school singa sibu chawkhana na bamadi matam matam gi oina pirak liba fund sing adu niyom chumna sizina duna hena phaba mairoi sing puthokpa school sing oina na bahona bagi matangda kupna khanani na khi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maroi ba paw amukhanna Kasar binakandigi yaifatombi yawba Bharat ki timna taruk suba South Asia Sepak Takraw Championship ta chawna mai paklakle Naharol Khorirol Silup Assam Lakhipur Lingkhat ki bagini pumapan suba ningsing kumon thoram chinglemna pangthokre SSLC amadi higher secondary porikha loidriba phawbadi Assam ki maitei khunggang singda thabal chongbidanaba amsuna appeal tawrakle Karnataka ki Tas Medicare da duty manager oiribi Taurem Rebitapo YMCA gi miut kangbuna ikai khumna khre amasung Jiribam da community mobilization and media activities ki matangda nongmagi oibe training pangthokre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare